आकाशवाणी इम्फाल Ngangom Kiran pau pajari ahanbada maruoiba pau Sirui Lili Festival lisingani kunithoi miyamgi harau tayambaga loinana ngasidagi ukhulda haukhrai Namit marini chathagadaba festival asigi manungda jagoi isai utpa camping trekking food stall sing hangba masung Miss Sirui Lili pageant pangthokkani Pukramba kajau phingang laikhidabagi chama kunthra matoi subaning sing thoram ngasi kangmongda pangthokrai Manipuri ngasi miyoi chama kunipan COVID-19 ki test tawda miyoi amata positive oikhidre amasung Pradhan Mantri Narendra Modi na ngasi video conferencing ki khuthang da Jharkhand paikatpa achobo port generation project ani hanne yangsin khrai Sirui Lili Festival lisingani kunithoi miyamgi harau tayambaga loinana ngasidagi ukhulda haukhrai Sirui Singkhongda laiba Sirui Village Ground da Rajyapal La Ganesh amasung Mukhyamantri Nongthomam Biren na Rajya Thaki Marishuba Sirui Lili Festival adu nat ki chanabi amadi harau tayambaga loinana haudokki Haudokpagi thoromadu da Rajyapal La Ganesh na hai malemgoi oina ainga sai khal da ahongma kaya lakpadagi Sirui Chingda Sirui Lili na satpagi chang hantarakpugum toribasi yamna nungnang ningai ni masidagi kannanaba mipum kudimakna punna thodang lominaba tangai phade mahakna hai Sirui Lili Festival asina lamkoibasingi puning chingchinbata natana akoibagi phibam kahendana ngak senduna thamnana bohanabada miyambu hena bapta hanbada chawna mateng oirgani asigumba rajya sigi oina sauthuk chaningai oraba fajaraba festival ama Manipur sarkar na sinduna pangthokpa sigidamak Mukhyamantri Nongthomam Birenbu Rajyapal na thagatpa phongdokhi The Sirui Lili Festival is annually celebrated in Manipur and features music, food, traditional games and other cultural activities which also aims to increase awareness about this rare flower and develop sustainable and responsible tourism in Manipur. Because of its rarity, there is a need for proper scientific study on the flower so that this renowned flower can continue to thrive in its original habitat. I am glad that ICAR has taken up tissue culture of this plant. I am very happy to see and I am fortunate that I could attend this function well and I wish that the function a grand success. Tagachari. Thoromadu da wangang laduna Mukhyamantri Nongthomam Biren hai COVID laichat amara moiduna chahi ani pangthokpa lepduraba matungda laichat asigi phiyom phagalakpadagi festival asi amuk hana pangthokpa hobani mahakna hai Rajya Sarkar na drug ki mayaktu sangselakpa khongjangda tangkhul phurupna mapung phana sogolakpa sigidamak thagatli Tangkhul Phurup ki tongan ba civil society organization singilusingba kayana Mukhyamantri ki office ta laktuna sarkar ki khongjang asibu sogolagane hana lauthokkiba namit adu yamna pukning nungsikhiba amasung haraukhiba tangkak amani haina Mukhyamantri na phongdokki miyamna leptana sogat pirakleba si yenglaga sarkar ki war on drugs campaign soidana mai paklagane haina su Mukhyamantri na phongdokki Siri Biren hai haukraba rajniti wala sing amadi lusingba singna Sirui Lili bu state flower oina lauthok lambadu gidamak makhoibu thagalli ukrulasi yamna masak naiba tangno pot amadi mafum kayana pik thanna leiba lamdam amani hana singthara duna Mukhyamantri na hai ukrul gi nungbi amasung tangkhul huina singba kaya leiriba asi hena yokhatna bohatnabagi tangai phadabu lei makhoina nungbi puthokliba asi industry gi mawong da khara yamna puthokpu ngamba factory amo ina linkhatnaba Rajya Sarkar na honaragani masina fajaraba nungbi chapu sing mirai bakta yonba ngamlagani Sugumba Sirui Lili sibu pramai to kana state ki flower oina choose to biramino select to biramino ise tamadugi khanbiramiba leaders sing government adugi team dubai makhoi bai honor tawri amade thagachari aikhoi Manipur pi but atangba port mayam amana aikhoi question lagalai ukrul gi tangkhul singi numbi tangkhul hui mithun rearing gi
honorable MLA singdasu ai request tawningi leader singdasu sugumba indigenous oiba pon mayam se koi support tor kan moisi hingan ba dakar le Siroi Lily Festival sina ai da machin manau gi oiba nungsina ba mari ai masel gi oiba pau phangnaram da ba leiba mayam do unaraga pau phangna ba gi lambi punna support tawminarga hingminna ba gi wakhalon ai amatani isirinaw ni habi wakhalon do sagat pangamba isorna pina business nu hairaga ai mayam khurumjari COVID laishan namar moiduna sahi ani chupna harau kumai amata chauna mapung fana pangthok na rudraba matungda ngasidagi pangthok pa horiba Siroi Lily Festival asida Raija sigi mapum kaya dagi madi mapal lamdagi tourist kaya laknari Imphal ukrul lambida ngasi ayuk angan badigi hauna festival si yaungna na bagida gari kaya laknaki bike thoba kangbu masung cycle thoba kangbu kaya su festival asigidamak ukrul tamna laknaki mapam kaya da lambigi naketa tourist singidamak asathak yonabasu yauri festival asi yengba lakliba mi amana asumna phongdokli State level Siroi Lily Festival 2022 ngasi opening ceremony si ahanba hauba numitta Imphal dagi laklaga festival sigi hogdokpagi thoram yawba phangba yamna nungai tongan ba aikoigi Manipur gi mafam singdagi lakpa chilinau singna harau tayambaga loinana chahi ani gap leiruba COVID-19 pandemic na maram oiraga adu khara safaraklabanina festival si amuka hana pangthokpada punna celebrate tawminabasi ubada yamna nungai ba fawi mafam sida Siroi Festival yawba lakpa se tasengna aigidamakta laibak yamna phabani haina khali Namit Marini Shathagadaba Festival asi Ukrulgi Baksi Ground amasung Tangkhul Nagalong Ground amadi Siroi Singkhongda leiba Siroi Village Ground pangthokli Festival asigi manungda tongan ba kanglu phurup kayagi natki oiba jagoi isai utpa amadi makhal mathel kayagi isai nomagi thorum sing pangthokpa camping trekking tongan polam kaya yonba stall sing hangba amasung sana khonabagi thorum sing su pangthokli Miss Siroi Lily pageant pangthoktuna sakhen bising sangdumnabagi thorum su tourist singi puning chingchinana bo honari Festival asi Siroi Lily bu yokatnanaba amadi Raija sigi eco-tourism saukhat hananabagi pandamna pangtokpani Raija Sarkarna festival asibu yangningba singidamak chathok chasinda khudong chananaba Imphal dagi passenger bus service ki khudong chabasu piri Kangpokpi jila gi Mapau Jingtunda ngasi pak sanna wa thananabagi campaign ama pangthokre South Asia Bamboo Foundation Guwahati amasung apunba imagi masa singna punna sinduna pangthokpa thoromaduda Kendra Shiksha Rajya Mantri Dr. Rajkumar Ranjan na New Delhi dagi video conferencing ki kuthang da saruk yaraduna hai malemasida mahusai khal kaitharakpa amasung nungchit mosalakpagi sang nongma gi hanjilakli Malem gi miyamna oxygen bank ama semgatnabagi matangda wafam kaya phongdoknaringai cherkasida wa paksana thananaba campaign ama pangtok paibasi yamna matang chaba khongthangni wa haibasi carbon dioxide khwaidagi yamna chupsin mangamba pambi makhal amani hainasu Dr. Ranjan na makhatana phongdoki paugi marak thatna tenu break ama Manipur Sarkar na paikhatliba Imphal Ring Road sembada sokadaba Imphal West District ki manung chanba mafam singi oiba public hearing gi matam leple Hayeng Megi tarik kuntaruk sagol sen numit sangai pro taubungkho gari amadi lamjau tongbagi oina Tagyel Kolom Laikai Community Hall da pangthok jaragani Ring Road asina sokhan gadawriba imung manungi mioi singna hairiba public hearing asida yawranaba Directorate of Environment and Climate Change Manipur na khangalakli Tabiriba Pawasi Akashvani Imphal dagini Pokhramba Kajau Pingang Laikidabag Sama Kuntra Matoi Shibuning Sing Thorom Ngasi Mahaki Pongnapam Imphal West ki Kangmong the Pangthokre Thoromado the Saruk Yakiba Raizigi Haksel Mantri Dr. Sapam Ranjan Nahai Ing Kumjali Sing Matsanipan Marputra Matoigi Mars ki Tang Kunmarida Pokhramba Kajauna British ki Matamdugi Manipur ki political agent Mr. Grimwood Putana Tindun Hatki Bagidamak British Sing Faraga Chahidugi Me Kunmangada Mahakpu Parsi Tawduna Hatki Mahang hai athobasigi mamalaibak maramda munungsibagi fajaraba wakhalon adu ngasigi mironna ikai khumnabagi loinana ngakna chatnana bohanagadabani thoromaduda Manipur Vidhan Sabha ge Adyaksha Thoksom Saityavrata amasung MLA Irengbam Nalini Sharuk Yaki Rajagi Commerce amasung Industry Mantri Namsak Kibgyan Hairi Food Processing gi Industry Chakot Hanbana Raja sig sel thungi phiom phagat hanbada chawna mateng oigani Imphal City Convention Center danga si pangtokpa Food Processing Opportunities in Manipur and Buyer Sellers Meet ki thorom da saruk yaraduna mantri na hai leba sig food processing industry na malem gi thakta chawraba phida am kan mangamli
English ngani kunmanga phawgi manungda industry asidagi miraibakta pot yonbagi chang lupa koti lising yang kai yobu ngamna na bohanari Manipur dasu food processing industry asi kumang yangna sangsilakli hariduna mantri na hai raja sigi apun memising chada homputra henbana lawusung gi lamda thabak tawri chahaw yongna raja sida phangba tanglaba chinjak kamadi haira makal kaya food processing industry gi makhada mai pakna siam saduna yonba ngamlei Manipur ngasi mioi cham konipan COVID-19 gi test tawbada mioi amata positive oikidre amaromda laichet astegi ngak thokna ba section thorang oina COVID ki vaccine kapagi khongjang leptana shathari ngasi gi oina Manipur da COVID ki vaccine dose lising ama chatruk ni phu kapki masi tharga hojik phawbada kapki ba apun ba vaccine dose lak konipan lising marpunipan chahum marputara taret chure Bishnupur District Police Commando amasung tarataruk Subasam Rifles ke apun bakangbo manangasi kangmong maning laikai degi lalhobu sing losinduna thamnamba yamlaba khusu khulai sing fagat pangamlei khulai sing adugi manungda MA1 assault rifle ama magazine ahum nomoi maru yankhai mari .32 gi pistol ama magazine ama Chinese hand grenade ama amasung canwood ki set mari yauri Mapam khangdana mangkraba matungda Imphal turengi arong khunjaw mapada sina fangkiba yaripok changam tabidagi Khorimayum Abdullah Mishigi matangda semkiba jeshina yaripok tagi Lilong Police Station phawba tata amada bus tongduna lakpada Thawbal District Police na Whitehall Bazar da thatlaga tear gas kaptuna tankhai kre mihat adu channel be mir singa thu matamda phaduna cherak pinabasu jeshi asina takshilli Tamenglong gi Deputy Commissioner Ais Warsang ngasi laumi sing da thana na maru marang sing yanthokre Deputy Commissioner gi Bangalore pangtok patharmod da Jila Asigi Horticulture and Soil Conservation gi District Officer Muhammad Zakir Hussain Khan Sarukyaki Rajya Sarkar gi nimit chamani gi manung da pangtok kadaba thabak sing gi manung channa maru marang sing adu maphamadu gi laumi sing da yanthokki bani Assam Rifles ke none battalion sinduna Indian Armed Force da naharol sing yawning nabagi matang da motivational lecture program amangasi hauksong da pangtokre tharomadu da wafong village ki naharol sing sarukyaki Thawbal jila gi Hairok Part 1 Umang Laikol gi Community Hall da nimit humni chathagada sangum thabagi training program ama ngasi dagi haukre training program da longmi marputara romna sarukyari Rajya Sarkar ki War on Drugs campaign ki sharugama oina illicit drug abuse and prevention haibe hiramda nomagi oiba interaction program amangasi Chandel gi Maha Union Government Higher Secondary School da pangtokre Chandel District Police amasung kunmathu Subasam Rifles na punnisin bathoromaduda akhang ahi kayana wangangki Naharol gi Thawdang Pause ki editor Khoirom Loya lakpu Manipur hockey gi president khallei Phamasigidamak mirapse pisilaki basing na makhoi gi mirapse sing lauthok na khibadagi Sri Loya lakpu lamba yauduna khankibani L Basanta Sarmana General Secretary oire makhoi tharaga mioi taramathoina saba hockey Manipur gi executive board ki maming sing su lauthok lei Akasbani Imphal gi pau tabiri Pradhanmantri Narendra Modi na ngasi video conferencing ki khuthangda Jharkhand paikhatpa chawa power generation project ani hanna yengsin kre English ngani taranipan gi meda Pradhanmantri na jatra hunkeba megawatt lisingani chamri puthokadaba patatru super thermal power project ki phibam su Pradhanmantri na hanna yengsin ki Thoromadu da Rajgi Mukhyamantri Hemant Soren Kendra gi Energy Secretary amasung Rajgi Chief Secretary Sukhdev Singh yauna makok thongba official kaya sarukyaki Amaromda Pradhanmantri Narendra Modi na hayeng Chennai da lupa koti lising kuntra mathu shangwa changna pakitpa tongan project sing sanga gane amadi jatra hungani Lebak asida hojik phawbada COVID ki vaccine dose koti chama marputrani thoi lakh homputaret hena kakre hojik lebak asida COVID ki active case lising taramari chamapan homputra mathoi leiri hauke pung kunmari da mioi chamapun homputra taret laina asina nabadagi fagalaki nawa phabgi chang chada marputra nipan dasmik taret mangani hauke pung kunmari da mioi lising ani cham kunmari naunu COVID-19 positive oiki aroibada maroyo pau amuhanna Siroi Lili Festival lising ani kunithoi miyamgi harau tayambagaloina ngasidagi ukrul da haukrai Namit Marini Chathagadaba Festival asigi manungda Jagoi Isai Utpa, Camping, Trekking, Food Stall Sing Hangba amasung Miss Siroi Lili Pageant Pangthokani. Pokrambak Kajau Fingang Laikidabag Sama Kuntramato Subaning Sing Thorom ngasi Kangmong da Pangthokre. Manipur ngasi mioi chamu kunipan COVID-19 ki test tawbuda mioi amata positive oikidre amasung Pradhanmantri Narendra Modi ngasi video conferencing ki khuthangda Jharkhand paikhatpa achoba power generation project ani hanne yengsin kre Paulo Jare